I think you are going to recite the point. Yeah. Not going to read out. Leitum langlakhi akan bakut karana Kanana hangluba leitum di makhangdi ason ba anaba khakta mapali wah lepte langlakpa leitum ahan badadi angang macha nupi macha da pali ayoi ma ai sire launai adubu hangkalubu ngamde kanana hangakpa leitumno mamai thamdadi palai nupi na hanu hana sauna rei mathang nangna lang palaitumna mana lang palaitumna aina lang ki palaitumna amanda pakhum kanam tu pi ngamde saunai ma khoi base nangna ni mana ni aina ni taina phomdi khangde adubu talak tu da leitum di adum lang i lore kanana bu hanglu palaitumno akan ba khut ba lang bani thamoi de phawi chaina ma leitum sina langlak polep tugadi akhoi khudimak loina siba tare adubune leitum nang langlak kanu haibudi ngamtine kanana hangnu bagi kanana nawda sawlub gi leitum no leitum nang adum langlak polep ti akhoi pali kokyep ta chenglok ta phaluk ta naganta adubune chaina phawna leitum nang aina thingmadi ngamtine he leitum kanana koban no nangbo kana su pakum khumde kana su hanglubu leite kana su leblu leite adubune leitum hadi langlak pollepte he leitum